angang da tamthina fubagi security force da advisory issue tokre na sanai pakta sumaina headline thole aduga Manipur State Commission for Protection of Child Right na kogi security sing da advisory issue tawani issue si angang sing na kayumba mohi democratic oiba kogi pen da bagi oiba khongjang na ta kayumba sangdam matam da security sing yam tamthina fuba kotpa aduga makoi da yamna harassment pbc masi pi da na bagi advisory issue makak torobasi yamna matang saina lobibra natraga masi Manipur dadi irang se yamna tuina thokpanina mairoi sing si matam gi oiba makoi gi demand sing si yamna kanna mari lena ba government takshin bagi khongjang sing sanction banina MC koi gi Manipur State Commission Protection of Child Right ki advisory issue si yamna maru ena khali ojabu karina thamini magi advisory issues yamna asengba makne koi gi Manipur da tunggi yumbirel oigadaba koi chhatra sing Manipur da tunggi koi haura aga adumba national level state level da amadi malem gi international thakta akoi gi sakta kadaba akoi gi firup sigi oiba mayam si Manipur gi leiriba kangno firup myam sidagi hawaleba chhatra sing sina akoi tunggi Manipur afaba Manipur hai shimakadore ne ana masida ngasai gi protest ama tawre natraga chhatra sing sida mamang da fiam thokre ko ja akoi gi keno tawda akoi rubber bullet sina dana adagi mogi no moi scarf na makok ta panba makut ta panba soinai ba yawba amne swine taw yam akan ba mawongi akoi gi chatharak ko sia masi yamna lai thingai ni amadi masi yam kanna condemn to ngai pot amne sumai taw te adu na taba atopa alternative we chhatra sing sina akoi na protest to ko yawra isia lairik tamgadaba chhatra sing sina protest to bo yawra isia kari gino haiba ma akoi leiriba lengak sina leiriba concern authorities sing sina sinai na matho mataiba chhatra khara thole protest tawre madura lathi charge bullet charge tear gas caption mo solution na teba ko haiba keno sing se aduna masi hule isi kari gino haiba ma koi higher authorities sing na bi matho mataiba masi kari maram gi chhatra si lairik tamgadaba chhatra sing sina lairik tamdabida protest tawai se maram leibagi leba belak taba moigi tawpham thokpa sarkar gi tawpham thokpa lenga gi tawpham thokpa concern department sing sigi masi tawtaba dunane sahi 365 days akoi gi leiba kaino sida sahi amada Manipur gi yengbiyo Manipur thata sing adu patik yamna laibak thiramne sumain thamdage madura akoi gi oja transfer tawba oja thabirak taba school gi authority lai lakti haibagi madugi marak sida bangi Manipur gi adagi issue myam si marak sida lairik tambang amna ba khonna jaba chhatra sing sia masi yamna matam si amna lawkhraga akoi lairik tambarom da changchen daba myam amsu akoi gi keno lairam ne ko chhatra sing si lairik tamgadaba matam sing si mangal masi gi responsibility se masi lairiba laingak amadi lairiba concern authority sing akoi lairiba education department sing lairiba koi administrative ki achou higher authority sing sigi moi responsibility ne haiba chhatra sing si phajana like taman ba prajam yam bi sinaba si higher authority concern authority sing sigi ne ba nga ki solution na tabida akoi kari maram gi causes lai no masi chhatra sing sida akoi gi karmaina pungning thot kani karmaina chhatra sing si bo yokat kani highway lom changjan dabida chhatra sing sida lathi charge to wa chhatra sing gi protest ki kaino sida nga masi thatkadamni hairaga masi gi toy daba myam ama uhai daba myam toksilakpa tardi akoi thokning daba thoaning daba thodok myam atung tholakpa ya ba aduna akoi khwai priority sing sing science haijakiba akoi tungi horka bi yumbirel sing chhatra oiriba singsa masi akoi Manipur gi laiba akoi phiruk myam si oiriba kaino se sidagi tholaga ngasi akoi malem gi thakta Manipur dei lakpani Manipur gi kaino ni hairaga akoi gi mai utkadurba sing ba anu masi gi akoi fajana yokat piba amadi masigi demand sing munna khangbiba amni chhatra gi oiba punchi sida akoi gi afaba karam mongda akoi gi mimang thokpada amadi mayam gi lamjen tanaba malem sida keno tawbada ngamgadaba mongda adomda oina changchan biba department sing changchan biba tarde akoi ngasigi lairiba chhatra sing sigi keno si thauna lingjen sima hapiba oina laigani adu natabida akoi gi protest ama laire natra keno tawre ha chhatra da akan mamongda akoi angang singda shinawsya masidi khwaide na laibak thibani aduga akoi lairiba kaino concern authority sing na munna khandabiraga masi sia matungda muk thoandanaba
ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯃ ꯆꯠꯊꯕꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ